ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯑꯍꯤꯡꯗ ꯃꯪꯒꯟ ꯆꯥꯟꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯃꯪꯗ ꯍꯥꯏꯔꯝꯃꯤ, "ꯑꯔꯦꯝꯕꯗ ꯅꯈꯣꯏ ꯔꯣꯖꯥꯒꯤꯗꯃꯛ ꯋꯥꯔꯨꯒꯅꯨ, ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯃꯍꯥꯛ ꯍꯜꯂꯛꯀꯅꯤ." ꯔꯣꯖꯥꯁꯨ ꯑꯄꯟ ꯑꯔꯥꯛ ꯌꯥꯎꯗꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯂꯥꯏ ꯁꯣꯟꯕ ꯀꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯈꯛꯇꯤ ꯑꯀꯟꯕ ꯏꯔꯩ ꯊꯦꯡꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯇꯤꯌꯥꯗ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯗꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯕꯗ ꯔꯣꯖꯥꯒ ꯂꯣꯏꯅꯅ ꯍꯤꯁꯤꯡ ꯑꯃꯗꯤ ꯍꯤꯔꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯅꯥꯟꯊꯗꯨꯅ ꯂꯨꯞꯈꯤꯒꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯋꯥꯈꯜ ꯑꯃ ꯊꯨꯅꯃꯛ ꯐꯥꯎꯔꯛꯇꯨꯅ ꯔꯣꯖꯥꯅ ꯃꯪꯒꯟ ꯆꯥꯟꯗꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯇꯤꯌꯥꯁꯨ ꯑꯁꯦꯡ ꯇꯁꯦꯡꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯇꯤꯌꯥꯗ ꯆꯨꯝꯊꯥꯡꯈꯜꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯊꯨꯅꯃꯛ ꯊꯣꯛꯂꯔꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯤꯂꯣꯟꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯔꯣꯖꯥꯅ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯎꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏꯗ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯝꯕꯥꯜꯒꯤ ꯃꯊꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯁꯥꯃꯨ ꯑꯅꯤ ꯄꯥꯏꯔꯗꯨꯅ ꯄꯨꯟꯅ ꯌꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯪꯅ ꯊꯪꯅꯅ ꯑꯣꯠꯊꯣꯛꯂꯛꯂꯝꯃꯤ꯫ ꯎꯔꯤꯕ ꯗ꯭ꯔꯁꯥ ꯑꯁꯤ ꯃꯪꯒꯟ ꯆꯥꯟꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯈꯟꯅꯗꯨꯅ ꯔꯣꯖꯥꯅ ꯃꯔꯨ ꯂꯨꯞꯅ ꯅꯨꯄꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯍꯤꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯃꯝꯅꯅ ꯑꯉꯛꯄ ꯗ꯭ꯔꯁꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯁꯤꯂꯣꯟ ꯌꯧꯔꯗꯨꯅ ꯔꯣꯖꯥꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯔꯣꯖꯥꯗ ꯍꯪꯂꯛꯏ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯅ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯛꯄ꯭ꯔꯥ?" ꯔꯣꯖꯥ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯥꯛꯅ ꯎꯔꯛꯄ ꯊꯝꯕꯥꯜ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅ ꯂꯩꯔꯝꯕꯒꯤ ꯗ꯭ꯔꯁꯥ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯦꯟꯗꯣꯛꯅ ꯇꯝꯖꯔꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯕꯟꯗꯤꯒꯤ ꯌꯣꯠꯂꯤꯡ ꯑꯗꯨ ꯆꯟꯁꯤꯜꯂꯨ." ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯔꯣꯖꯥꯗ ꯍꯪꯂꯛꯏ, "ꯅꯪ ꯅꯁꯥꯃꯛꯅ ꯎꯔꯕ ꯗ꯭ꯔꯁꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯎꯠꯄ ꯉꯝꯒꯗ꯭ꯔꯥ?" ꯈꯨꯗꯛꯇꯨꯗ ꯔꯣꯖꯥꯅ, "ꯑꯍꯣꯏ ꯃꯍꯥꯔꯥꯖ, ꯑꯩ ꯉꯝꯖꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯖꯥꯒ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯤꯡꯊꯧꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯔꯣꯖꯥꯕꯨ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯨꯗꯛꯇ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯌꯥꯊꯪ ꯑꯁꯤꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯣꯖꯥꯒꯤ ꯊꯃꯣꯏꯗ ꯇꯅꯤꯛ ꯇꯅꯤꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕ ꯃꯄꯥꯕꯨ ꯐꯪꯖꯔꯒꯅꯤ ꯈꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯄꯥꯒ ꯎꯅꯅꯕꯒꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛ ꯅꯨꯡꯁꯤꯖꯔꯕ ꯃꯃꯥꯁꯤꯡꯒ ꯑꯃꯨꯛ ꯎꯟꯅꯕꯁꯨ ꯐꯪꯉꯔꯣꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯔꯣꯖꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯈꯜꯒꯤ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯔꯤꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯃꯪꯒꯟ ꯆꯥꯟꯗꯤ ꯂꯥꯏꯔꯦꯝꯕꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯗ꯭ꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯔꯣꯏꯕ ꯂꯥꯏꯁꯣꯟ ꯁꯣꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯅꯕ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯔꯣꯖꯥ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯔꯣꯖꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯕ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ
ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯉꯥꯡ, ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯅꯣ? ꯂꯥꯎ, ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯐꯝꯂꯣ ꯂꯥꯎ꯫" ꯔꯣꯖꯥꯒꯤ ꯃꯀꯣꯛꯇ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯊꯔꯛꯄ ꯃꯇꯝꯗ ꯕꯂꯤꯒꯤ ꯁꯥꯒꯨꯝꯂꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯇꯅ ꯁꯤꯡꯖꯪ ꯑꯗꯣ ꯃꯆꯦꯠ ꯑꯅꯤ ꯊꯣꯛꯅ ꯇꯥꯕ ꯎꯕꯗ ꯃꯤꯍꯥꯠꯄ ꯑꯗꯣ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯉꯛꯄ ꯐꯪꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯡꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯚꯨꯠ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯥꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯍꯦꯟꯕ ꯁꯛꯇꯝ ꯑꯃꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯁꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤꯕꯨ ꯍꯥꯠꯅꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯏ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯃꯤ꯫" ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯠꯇꯦ, ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯅꯉꯣꯟꯗ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ꯫ ꯅꯪꯗꯤ ꯄꯥꯞ ꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ, ꯅꯪ ꯑꯆꯧꯕ ꯄꯥꯄꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥꯃꯆꯥ ꯑꯁꯤꯃꯛꯅ ꯎꯈꯤꯕ ꯗꯔꯁꯥ ꯑꯗꯣ ꯅꯪꯅ ꯎꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯊꯪ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯆꯠꯂꯨ, ꯈꯨꯗꯛꯇ ꯅꯨꯄꯥꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯑꯗꯨ ꯊꯥꯗꯣꯛꯎ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯗ ꯅꯠꯇꯅ ꯅꯪꯅ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯑꯇꯩ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯥꯗꯣꯛꯎ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯨꯁꯤꯂꯥ ꯑꯗꯣ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯏ." ꯍꯟꯅꯨꯕꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯔꯣꯟ ꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯟꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯃꯛ ꯅꯠꯇꯅ ꯑꯇꯩ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯇꯨꯔꯒ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ, ꯑꯩ ꯅꯪꯒꯤ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯏꯟꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯊꯧꯖꯥꯟ ꯑꯃꯈꯛꯇꯪꯗꯤ ꯅꯤꯖꯔꯤ꯫ ꯆꯥꯟꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯊꯧꯖꯥꯟꯕꯤꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯎꯠꯄꯤꯈꯤꯕ ꯊꯝꯕꯥꯜꯗ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯣꯏꯔꯤꯕ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯕꯨ ꯑꯗꯨꯃꯇꯪ ꯎꯍꯟꯕꯤꯌꯨ." ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯠꯂꯨ꯫ ꯔꯣꯖꯥꯅ ꯎꯕꯒꯨꯝ ꯅꯪꯅ ꯗꯔꯁꯥ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅꯨꯕꯤ ꯑꯗꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯔꯣꯖꯥꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯉꯥꯜꯍꯜꯂꯤꯕ ꯗꯔꯁꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯔꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯐꯝꯍꯟꯗ꯭ꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯐꯝꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯝꯂꯕ ꯃꯇꯨꯡꯗꯗꯤ ꯃꯃꯩꯊꯪꯗ ꯊꯝꯕꯥꯜꯗ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯔꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯪ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯅ ꯑꯁꯤꯒꯨꯝꯅ ꯑꯉꯛꯄꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯒ꯭ꯌꯥꯟ ꯑꯁꯤ ꯐꯪꯕ ꯉꯝꯂꯝꯂꯣꯏꯗꯕꯅꯤ꯫" ꯅꯤꯡꯊꯧꯅ ꯔꯣꯖꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯂꯣꯟꯕ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯂꯛꯂꯕ ꯅꯤꯡꯊꯧ ꯑꯇꯩꯗꯨꯁꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯔꯣꯖꯥ ꯃꯄꯥꯕꯨ ꯎꯖꯕ ꯐꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯖꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯀꯔꯃ ꯑꯗꯣ ꯃꯇꯤꯛ ꯆꯥꯅ, ꯆꯥꯎꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯂꯦꯞꯇꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯎꯁꯣꯞ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯗ ꯌꯥꯎꯗꯕ ꯇꯧꯔꯝꯗꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒ ꯀꯥꯏꯅꯅꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯕꯣꯔ ꯀꯩꯅꯥꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯥ ꯑꯅꯤꯒꯤꯗꯃꯛ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯊꯟꯅ ꯌꯥꯎꯔꯕ ꯍꯤ ꯀꯌꯥꯃꯔꯨꯝ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯩꯊꯪꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯁꯤꯡ ꯑꯗꯨ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪꯒꯤ ꯇꯣꯔꯕꯥꯟ ꯌꯧꯕꯗ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯔꯣꯖꯥꯒ ꯂꯣꯏꯅꯅ ꯍꯤꯡꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯨꯡꯂꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯗꯨ ꯃꯤ ꯈꯔꯅ ꯂꯍꯣ ꯑꯃꯗꯤ ꯒꯨꯂꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯔꯕꯥꯟꯂꯣꯝꯗ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯑꯅꯤꯅ ꯀꯩꯅꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤ, ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯂꯦꯞꯇꯅ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫